mga sisi larik ni ko larik yang balai ni lai kan balai ni lai paning balai ngam do moi kan basangai ni ai ta ko ya mengang som mu le pen le mga sisi ye lam je nam tan siro kha tan siro ya sini tan siro lo ne paling ne po amasin bo ko amasin bo yar bo kitchen one bo ha kitchen one bo ya ye kitchen one bo yar bo ready bo ready 1 2 3 go xin cái nó nhau rồi bo nó cái gì nữa không được rồi ăn lẹ ông chỉ kitchen one chỉ cái mà ông chỉ lấy đâu ông chỉ lấy yes first tare second tare third tare नहीं रे अरे सापन है दी दे नहीं अरे ngale ning singo ko ai na sapo di den first second third tare नहीं apa tani ngai no juga momo tani no dei di kai tani nge kai sapo tani ngai ro song tani ngai cái nó sao cái alo à ai dei di xin chào bạn thay gì cái gì nữa ha anh cái tao tani ngai ha nang di hai jaga atau di hayau lo matang lah kalau produk ini ya bo tau ne telua ne atau di momo ne atau di cái này mà ông khuyên là chơi xe sau một cái lớp game đó này mà sẽ thấy anh sinh kiểu mini library mà sang cái này anh số mini library anh bagi sini khơi saji wa je library đó ghi je library khơi fabricated house đi lớp game đó anh sang cái jaga này đó anh cái sini mà global shepherds Imphal community cái này là cái sini anh số library này sang cái bagi cái phong thop cái mà xem sari itu sih sama kada senau sini nama yang kan hona bi dari sedang pergi tahu ri ko dia so self so lai de मैं ठीक लाइक से कोई ऐसे उन्हें फिल्म में रेक कर सकता अदुगा से बुरी हाना फिल्म में उन्हें थम क्या तो वाई तारे को कोई ग्लोबल सेपर सम मुंगा के इम्प्लीमेंट तो उन्हें कोई सिर्फ लाइक से ले मैं आपसे कोई ने हाना कलेक्शन तो वो तो नहीं तो भी कोई सिना उसिंगी में आऊँगी पुंजल लगा तो किसी का याव लगा अंगांग सिंह भी मिनी लाइब्रेरी में सेम सब बने हैं तारे स्टिकर ना पे ना स्टिकर तो ले लाइक हम फजब जब याव इन्हें स्टोरी ऑफ a man angels devils and science black cat ka tawi am sana pi mo ado sigi sina ana pi biram badun thamiram badun ne duga som sila ko ko se baski bagi sina using me amam na kan sticker na pi som ko sticker na pi lai ma mixing men khali hai dare ko library nam na taw do ma taw hi angam ngam lai ista hi guys lo de ko zik short to ba ho le ya men andak lai sia mya me ko mya me na kis मैं हमेशा तो नहीं तो भी अखबार में देख रही इस दिन था मेरा मतलब नहीं सापोर्ट फंग दो यार ब्रो से ले हम ये ना रोको फंग वो जामे ना ले फिर सापोर्ट हाँ से दुकान दे ले फिर दुकान काय ले कुछ काय थंग वो हाँ काय ले दुकान अच्छी ले ब्रा ओ अच्छा अच्छा सब लोग कहीं नो नोई दा नोई कार से सामा ही नहीं रो अतोम बड़ी ने कैंप दे ले बस ना सिंग दो मोदी कार नोई सामा है वो बनी नोई जाई सिको मथंग मथंग अखोय संडे लाक पदा कौ मदा बिना अखोय जेव ला ए हाय तो रो को मशीन जी को हाँ सिर्फ लाइक हम पानी वाले तो मेमोरी को लाइक के एक थम नोट है पसंद ले आया था को अपना बालाइक खंडे नहीं सेंग हम सी सेंग आए थे तो ये लाइक हम पानी में हम जाने सनाखरे को तो ना पका मांग खा रहे
ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯤꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯗ ꯏꯍꯥꯟ ꯍꯥꯟꯕꯁꯦ ꯑꯩꯈꯣꯏ ꯁꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯦꯗꯝ ꯑꯩꯈꯣꯏꯒꯤ DCI ꯃꯦꯗꯝ ꯗꯥꯏꯅꯥꯒ ꯇꯧꯔꯒ ꯇꯧꯈꯤꯕ ꯏꯍꯥꯟ ꯍꯥꯟꯕ ꯍꯥꯡꯗꯣꯛꯈꯤꯕꯁꯦ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯅ ꯁꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯡꯉꯝꯃꯒ ꯂꯥꯏꯕ꯭ꯔꯦꯔꯤꯁꯦ ꯈꯛ ꯊꯝꯃꯝꯕ ꯅꯠꯇꯕ ꯂꯥꯏꯕ꯭ꯔꯦꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯡꯉꯝꯃꯦ ꯑꯗꯨꯒ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏ ꯊꯥ ꯑꯃꯗ ꯑꯅꯤꯔꯛ ꯊꯥ ꯑꯃꯗ ꯑꯅꯤꯔꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯁꯨ ꯑꯩꯈꯣꯏꯅ ꯆꯦꯛ ꯂꯥꯛꯑꯒ ꯅꯣꯏꯅ ꯀꯩꯗꯧꯕ ꯄꯥꯝꯃꯤ ꯀꯥꯔꯗ ꯁꯥꯕꯁꯨ ꯇꯝꯃꯤ ꯅꯣꯏ ꯀꯥꯔꯗ ꯁꯥꯕ ꯉꯁꯥꯏ ꯄꯥꯝꯃꯦ ꯍꯥꯏꯈꯤꯗꯦ ꯍꯥꯏꯈꯤꯀꯣ ꯀꯥꯔꯗ ꯁꯥꯕꯁꯨ ꯇꯝꯕꯤ ꯑꯗꯩꯗꯤ ꯆꯦ ꯂꯩꯅ ꯁꯥꯕ ꯆꯦ ꯑꯥꯔꯠ ꯑꯦꯟ ꯀ꯭ꯔꯥꯐꯁꯨ ꯌꯥꯝ ꯇꯝꯕꯤꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯣꯏꯅ ꯍꯩꯅꯤꯡꯕ ꯅꯣꯏꯅ ꯀꯩꯗꯧꯅꯤꯡꯉꯤ ꯅꯣꯏ ꯀꯩ ꯑꯣꯏꯅꯤꯡꯉꯤ ꯀꯥꯏꯅ ꯍꯥꯏꯕ ꯉꯔꯥꯡꯁꯤꯗ ꯀꯀꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯑꯦ ꯑꯉꯥꯡꯁꯤꯡꯁꯦ ꯀꯔꯤꯌꯔ ꯒꯥꯏꯗꯦꯟꯁ ꯈꯔꯁꯨ ꯄꯤꯕꯤꯌꯣ ꯀꯥꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯇꯧꯋꯦ ꯀꯔꯤꯌꯔ ꯒꯥꯏꯗꯦꯟꯁ ꯑꯣꯏꯕ ꯁꯦꯄꯔꯁꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯦꯄꯤꯡ ꯑꯥꯏ ꯀꯥꯏꯅ ꯂꯩꯀꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯅꯣꯏꯅ ꯑꯣꯏꯅꯤꯡꯕꯁꯦ ꯀꯩ ꯑꯣꯏꯅꯤꯡꯉꯤ ꯐꯨꯠꯕꯣꯂꯔ ꯑꯣꯏꯅꯤꯡꯉꯤ ꯗꯣꯛꯇꯔ ꯑꯣꯏꯅꯤꯡꯉꯤ ꯑꯗꯒꯤꯗꯤ ꯀꯩ ꯑꯣꯏ ꯁꯥꯏꯟꯇꯤꯁ ꯑꯣꯏꯅꯤꯡꯉꯤ ꯑꯣꯖꯥ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯅꯣꯏꯅ ꯑꯣꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯛꯑꯣꯕ ꯑꯩꯈꯣꯏꯅ ꯃꯤꯗꯣ ꯄꯨꯔ ꯂꯥꯛꯄꯅꯦꯕ ꯅꯣꯏꯅ ꯒꯥꯏꯗꯦꯟꯁ ꯄꯤꯅꯅꯕ ꯁꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯑꯋꯥꯠꯄꯗꯣ ꯅꯣꯏ ꯀꯀꯥ ꯍꯣꯏꯅ ꯁꯤꯟꯅꯧꯑꯣꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒ ꯂꯤꯡ ꯑꯣꯏꯅꯗꯣꯏ ꯅꯣꯏꯅ ꯍꯥꯏꯔꯛꯄ ꯅꯣꯏ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯃꯝ ꯁꯨꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯒꯁꯨ ꯀꯀꯥ ꯍꯣꯏꯗ ꯍꯥꯏꯌꯣ ꯑꯗꯨ ꯀꯀꯥ ꯍꯣꯏꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯦ ꯁꯨꯃꯥꯏꯅꯇꯪ ꯊꯝꯅꯕ ꯅꯠꯇꯦꯕ ꯅꯣꯏꯅ ꯂꯥꯛꯑꯒ ꯅꯣꯏꯅ ꯄꯥꯗꯣꯏꯅꯦꯕ ꯄꯥꯔꯒ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯋꯥꯏꯕꯁꯦ ꯅꯣꯏ ꯁꯤꯗꯒꯤ ꯅꯣꯏ ꯀ꯭ꯂꯥꯁ ꯀꯌꯥ ꯑꯣꯏ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯦꯗꯨꯅ 11-12 ꯀꯥꯕꯁꯤꯡꯁꯤꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯁꯤꯟꯅꯒꯦꯕ ꯁꯖꯤꯋꯥꯗꯗꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯊꯣꯛꯂꯛꯑꯣ ꯌꯥꯗꯦꯀꯣ ꯃꯣꯏꯁꯦ ꯏꯀꯥꯏꯔꯒ ꯂꯩꯈꯤꯕꯒꯨꯝꯕ ꯁꯣꯝꯗ ꯁꯤꯗꯗꯤ ꯅꯣꯏ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯒꯨꯝꯕ ꯌꯥꯝ ꯍꯔꯥꯎꯕꯅꯦ ꯅꯣꯏ ꯑꯍꯟ ꯈꯔ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕ ꯉꯝꯃꯒ ꯊꯣꯛꯂꯛꯏꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯁꯣ ꯅꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯎꯕꯅꯤꯀꯣ ꯅꯣꯏꯅ ꯄꯥꯕ ꯌꯥꯕꯗꯣ ꯌꯥꯎꯕꯅꯤ ꯑꯗꯣ ꯉꯔꯥꯡꯁꯦ ꯃꯤꯅ ꯂꯥꯏꯔꯤꯛ ꯗꯣꯅꯦꯠ ꯇꯧꯔꯝꯕꯗꯅꯦ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨꯁꯤꯡꯅ ꯑꯃ ꯊꯥꯕ ꯂꯥꯏꯔꯤꯛ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯀ꯭ꯂꯥꯁ 10ꯒ ꯊꯥꯏꯀꯣ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨ ꯍꯥꯏꯔꯒ ꯁꯣ ꯐꯥꯛꯇꯣꯛꯄꯗꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯁꯦ ꯉꯔꯥꯡꯁꯦ ꯂꯥꯏꯔꯤꯛꯁꯤꯗ ꯊꯝꯗ꯭ꯔꯤꯉꯩꯗ ꯉꯥꯏꯁꯦ ꯋꯥꯔꯤꯁꯦ ꯄꯥꯊꯣꯛꯑꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯣꯏꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗ ꯅꯣꯏꯅ ꯑꯦꯅꯤ ꯀꯣꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯊꯥꯅꯤꯡꯉꯛꯀꯅꯤ ꯊꯕꯛꯀꯤ ꯀꯩꯅꯣꯝꯃ ꯊꯥꯅꯤꯡꯉꯛꯄꯗꯅꯦ ꯈꯪꯖꯤꯟꯕ ꯌꯥꯝ ꯀꯥꯟꯅꯕꯅꯦꯕ ꯍꯧꯖꯤꯛꯇ ꯀꯥꯟꯅꯔꯛꯄ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇ ꯄꯥꯈꯠꯂꯛꯏꯅꯦꯕ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯗꯦꯅꯦ ꯀꯥꯏꯅ ꯂꯥꯏꯔꯤꯛ ꯄꯤꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯔꯔꯣꯏꯁꯤ ꯊꯝꯕ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯁꯣ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯌꯥꯎꯕꯅꯤꯀꯣ ꯁꯤꯗ ꯃꯣꯔꯦꯜ ꯚꯦꯂ꯭ꯌꯨꯁ ꯀꯥꯏ ꯌꯥꯎꯕꯗꯤ ꯑꯉꯥꯡꯒꯤ ꯁ꯭ꯇꯣꯔꯤ ꯕꯨꯛꯁ ꯅꯣꯏꯅ ꯄꯥꯝꯃꯤꯗ ꯅꯣꯏꯅ ꯈꯪꯍꯧꯔꯒ ꯅꯣꯏꯅ ꯑꯉꯥꯡꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯈꯪꯍꯧꯕ ꯋꯥꯔꯤꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯂꯥꯏꯐꯀꯤ ꯀꯥꯟꯅꯕ ꯁ꯭ꯀꯤꯜ ꯃꯌꯥꯝꯁꯨ ꯇꯥꯛꯄꯅꯦ ꯅꯣꯏꯅ ꯍꯌꯦꯡꯋꯥꯏ ꯀꯩꯅꯣꯝꯃ ꯈꯪꯅꯤꯡꯉꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯋꯥꯔꯤ ꯂꯩꯕꯅꯤꯀꯣ ꯀꯥꯏꯅ ꯈꯪꯕꯗꯨ ꯅꯨꯡꯉꯥꯏꯕꯅꯦ ꯅꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯥꯅꯕ ꯀꯣꯃꯤꯛꯁ ꯑꯗꯩ ꯃꯌꯥꯝ ꯂꯩꯕꯅꯤꯀꯣ ꯁꯤꯗ ꯂꯩꯔꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯦ ꯅꯣꯏ ꯁꯤꯗ NPOꯗ ꯊꯝꯃꯝꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯨ ꯂꯩꯌꯦꯕ ꯑꯗꯣ ꯂꯩꯔꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯦ ꯅꯣꯏꯅ ꯄꯥꯕꯤꯗ꯭ꯔꯒꯗꯤ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯦꯕ पाओ लाइक पारकान कमाय तौगनी लाइब्रेरी लाइक कमाय वाई है अखोई तामगदने चीचे मनिंग फमी नई अहूमगेको लाइक बोई पुरक्कनी रजिस्टर बोई लाइक नई वाईब लाइक इशलमोब लाइक नई नमिंग इशनगदबने मिंगो यादाइको रजिस्टर नंग वाईब लाइक नंग इरमो नंग वाईब लाइक की ममिंग इरमोब डेट का लोइना मैं खाई थेंग नुपी मैं सक उचरके मासे लई परेंग तौर ओकदबने लई परेंग यावतने ओक्रे खाई थेंग नुपीने से यारोदने कहीं थेंगे थेंगीदुको हाइजलन यार असुक नुब थबम तौरगना कई सकौ चटपा याद ngasi akoina library se Sawombung relief camp dane mini library initiative hawdokchabane global shepherds community Imphal hub multiplying smile haribe initiative asigi makhada koina ani suba mini library ama hangdokchabane ihan han base sajiwa relief camp da hangdokchagi august tha da oragani koina july da hangdokhi ko mini library sajiwa da adudagi success oibadagi koina mathang relief camp da sandokchabagi pandam da ngasi Sawombung sina ani suba oidoine अदुगा सिगी लाइरिक सिंग से कोइना हाना से लेरंबा लाइरिक से कोइना मोय SDO ना थमंबा लाइरिक सु यावी को थमंबा लाइक यावी दुबो कोइना सिजन दबिदा
ꯑꯩꯈꯣꯏꯒꯤ ꯐꯨꯟ ꯀꯥꯔꯒ ꯂꯩꯔꯝꯃꯦꯕ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯞꯆꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯒ ꯄꯨꯟꯅ ꯇꯧꯔꯒ ꯉꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯃꯣꯕꯤꯂꯥꯏꯁ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯀꯃꯥꯏꯅ ꯄꯥꯒꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯀꯥꯟꯅꯕ ꯀꯩꯅꯣ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯦꯁꯦꯖꯁꯦ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯒ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯔꯒ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕꯒꯤ ꯍꯩꯅꯕꯤ ꯊꯝꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯇꯧꯕꯅꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯈꯛ ꯊꯝꯃꯝꯕ ꯅꯠꯇꯕ ꯂꯥꯏꯔꯤꯛꯁꯦ ꯊꯝꯃꯝꯕꯩ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯑꯅꯤꯔꯛꯀꯨꯝꯕ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯑꯉꯥꯡꯁꯤꯡꯁꯤꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯌꯔ ꯒꯥꯏꯗꯦꯟꯁ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯃꯈꯣꯏꯅ ꯃꯈꯨꯠ ꯃꯁꯥ ꯍꯩꯅꯤꯡꯕꯒꯤ ꯑꯥꯔꯠ ꯑꯦꯟ ꯀ꯭ꯔꯥꯐꯄꯨ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯒꯤ ꯊꯧꯗꯥꯡꯁꯨ ꯂꯧꯈꯠꯄ ꯉꯝꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯇꯧꯖꯩꯌꯦ ꯁꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇꯁꯨ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯚꯣꯂꯨꯟꯇꯤꯌꯔ ꯇꯧꯕꯤꯅꯤꯡꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯂꯤꯕꯤꯔꯒ ꯑꯩꯈꯣꯏꯅ ꯚꯣꯂꯨꯟꯇꯤꯌꯔ ꯇꯧꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯁꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯗꯣꯅꯦꯠ ꯇꯧꯅꯤꯡꯕꯁꯨ ꯌꯥꯒꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯗꯃꯛꯇꯁꯨ